अहानबदा मरुई बपाव मणिपुर की चीफ मिनिस्टर ओइरंबा वाहंगम निपा मचा लेखिदबगी 36 सुबह निंगसिंग कुमोन पांगथोखरे अमदी सिंग निंखाइदुना इम्फाल जिरिबाम लंबी फाउंगरमदबदु मसे युक्तगी गाड़ी चटपा हौरे खुरमजरे ISTV की पाउमी ताबिरबसिंगु तराम नौजरी हौजि पाउ संगन बिजरी मणिपुर की चीफ मिनिस्टर ओइरंबा वाहंगम निपा मचाना लेखिदबगी 36 सुबह निंगसिंग कुमोन पांगथोखरे लिसिंग अमुगा समापन कुंथ्रागी दिसंबर की तांग 13 टॉप सिफाइदा पोखिबा वाहंगम निपा मचा मणिपुर की लिसिंग अमुगा समापन मरफुद्रा तरह की दिसंबर थागी तांग 13 तगी लिसिंग अनि अमगी फेब्रुआरी की तांग 13 फाउबा सही अहुमगा था अनि मणिपुर की मापलक सुबह चीफ मिनिस्टर ओइरमकी माग लिसिंग अनि 12 की जुलाई थागी तांग 13 ताइबंगपान थादोखी वाहंगम निपा मचा मेमोरियल ट्रस्ट सिंदुना लेखिद्रबा वाहंगम निपा मचा की वांगोय वाहंगम लेकाइद लेबा संगाइदा पांगथोखिबा निंगसिंग थरम अदुदा सीनियर पॉलिटिशियन मतम अदुगे मिनिस्टर ओइखिबा डॉक्टर मोइरांग थेमनारा वांगोय एससी की एमएलए ओइरंबा हानेगे मिनिस्टर ओइनाम लुखोय वाहंगम निपा मचा मेमोरियल ट्रस्ट की प्रेसिडेंट ओइरिबा वांगोय म्युनिसिपल काउंसिल के एक्स काउंसिलर डब्ल्यू बसंता सीनियर सिटीजन फॉर सोसाइटी वांगोय चैप्टर की प्रेसिडेंट के ऐसर नचिंगबा मसक नाइबा मियोइसिंग लेखिद्रबा वाहंगम निपा मचागा नकनाना लोइनरमखिबा मिसकसिंगना सरुक यादुना वाहंगम निपा मचागी निंगसिंग मितम अमसुंग सक्तमदा हिकलेकटमखी नॉनियर डिस्ट्रिक्ट की लुआंगचुम अमसुंग रांगखुंगी मरक्ता चिंगनिखाइदुना इम्फाल जरीबाम लंबी फाउंगरमदबदु किंथरकबा नुंग अमदी चिंगलेबाकसिंग सेंगदोक्तुना ngasi नोंगे मतुंग पुंग अनि मखाइरोम ताबदगी गाड़ी चटपा यारे हाइरी लंबी असेगी थबक पाइरिबा AVCI कंपनीना निमिदांग चुप्पा लेखोम लेनांगसिंग सेंगदोखी लंबी फाउंगदबदगी नाकन अनि द पंदुना लेरंबा गाड़ी सिंग अयुक्तगी चटपा हौरे हाइरी मणिपुर की गवर्नर अजय कुमार भल्लाना चेयर लौदुना मणिपुर दा हौजिक लेरिबा कैसुमसंग सिंगी एडमिनिस्ट्रेशन अमसुंग इंफ्रास्ट्रक्चर सिंगी मतंगदा रिव्यू मिफम अमा ngarang इम्फाल गी राजभवन गी कॉन्फ्रेंस हॉल दा पांगथोखरे मिफम असिदा चीफ सेक्रेटरी DGP डायरेक्टर जनरल प्रिजन्स IGP अमसुंग सीनियर ऑफिशियल सिंग सरू याके मिफम अदुदा IG प्रिजन्स दा कैसुमसंग सिंगी हौजिक ओइबा फियम गी मतंगदा पुखटुना स्टेट असिगी मरु ओइबा कैसुमसंग अनिगी सोक्चिरक्लिबा सिंगी फिबम अमसुंग टोंगान टोंगानबा डिस्ट्रिक्ट सिंगे टेम्पररी कैसुमसंग तरुकना थेंगनरिबा खुदोंग चादबगी मतंगदा पनखी स्टाफ की अवार्ड पर लेबना एडमिनिस्ट्रेशन दा थेंगनरिबा खुदोंग चादबगी मतंगदासु गवर्नर दा पुखटखी इंफ्रास्ट्रक्चर अमसुंग एडमिनिस्ट्रेशन की अवार्ड पर सिंग मेंशननबा गवर्नर ना पौताक पीखी मखाताना गवर्नर ना चेयर लौदुना प्लानिंग डिपार्टमेंट की सीनियर ऑफिशियल सिंगसु मिफम पांगथोक्तुना मणिपुर प्रोजेक्ट्स कोऑर्डिनेशन पोर्टल की हौजिक ओइबा फियम की मतंगदासु खनकी हिस्ट्री क्लब DM कॉलेज ऑफ आर्ट्स इम्फाल सिंदुना हिस्ट्री क्लब असिगी एनुअल रिपोर्ट इसिंगनी कुनमरी दगी कुंतरु फोंगबगा लोइनना लेक्चर प्रोग्राम अमा DM कॉलेज ऑफ आर्ट्स इम्फाल की रूम नंबर 5 अमसुंग 3 की ऑल बिल्डिंग दा पांगथोखरे थौरम अदुदा DM कॉलेज ऑफ आर्ट्स के प्रिंसिपल प्रोफेसर S लंचन बामिटै रिटायर्ड IAS डॉक्टर RK निमाई एडिशनल सेक्रेटरी DP होम एंड डायरेक्टर इंस्टीट्यूशनल फाइनेंस रिटायर्ड प्रिंसिपल DM कॉलेज ऑफ आर्ट्स इम्फाल डॉक्टर CS सिलारमनी अमसुंग हिस्ट्री डिपार्टमेंट DM कॉलेज ऑफ आर्ट्स इम्फाल की SOD सामुएल जिजांगना मरोइबा प्रेसिडियम मेंबर सिंग ओइना सरू याकिबगा लोइना ओजा अमसुंग महरे सिंगसु सरू याकी RK Dimaina the idea of Manipur Professor and Joy Kumarna recent trends in history writing in Manipur Wangam Somorjitna historical records of advanced research consortium library and archives have hiram singida wa ngangki thoram aduki manung janna saruyakiba mairoi singda certificate sing yanthoki amadi lisingani kunmanga kuntaruki thaupugadaba office bearer singsu khanki Manipur University Central Museum da first Nupila Lisinga Samapan Subnamari Gallery Anglo Manipur War Lisinga Sanipan Mafudramatwagi Photographic Archive Expansion Amadi Archaeological Fossils Installation Ngasi MUG Vice Chancellor Professor N Lokendrana Hangdokre Manipur University Central Museum da Pangtokpa Thoramadida Department of Ancient History and Archaeology MUG Head Professor O Ranjit
Department of History MU gi Head Professor Chungmaijai Matthew MK Ningthemsa Ningsing Luki Advisor RK Meghajit Nasingmana Saruk Yaduna Nupilanda Saruk Yaramba Lekhitriba Singh imung manungda asama khudol tamduna ikai khumnaba utki MU gi Vice Chancellor Professor N Lokendrana ngasi hangliba gallery asina Manipur gi puari amadi Manipur gi lamda tizeliba social scientist Neniroi Singhidi yamna kannaba oiragani Kunipan Suba Century Modern Manipur gi puari da mayak sengna Khangna riba puari asi isinga samapan subna marigi movement asini movement asida leader lokiba Imai Bel Singh Manipur gi ningthauga samnaba kanano mapanda sielaga sangjafam loroga karamba matamda karamna amuk halaki haiba sing lairikna singbada mapung fana thengnade adubu movement adugi matangda ngasi hangdoliba gallery asina kanaba kharadi piragani lisingani nifutareta India gi Viksit Bharat mai pahanbada asobo mateng ama oigadoriba museology asi ngasidi MU dasu museology course hangdoktuna tamba hore asigumba puari ga mari lenaba sing kaya khomjinduna puari da chayenaba kya leriba sing asi toktanaba Manipur University Central Museum na honariba asi thagani ngai ni haiki Tamama okay mawa mega okay India da leriba kan ai senna tuthomba khalamba wakalon mayam kunamado saga leharega Indian knowledge systems na Bharat ki safat khonthanga amadi laiba 2047 gi Honorable Prime Minister Mamiba Viksit Bharat safat Bharat ama oilena basingda India gi education gi knowledge worlds da Indian knowledge system asigi framework da anon ko makalami science and technological development tongan ba safat khonthang ge lami sing du yak da ahoi ya important ba ba logo madu logo do dina museum se tangai sadana safat ba dakale museology courses encourage to bari na haise da bana India gi policy ne na ina sai हमने समझेंगे Jiribam District ta Mapung Faba Diet Center Malehan View Haibagi Matangda Ngasisu Jiribam District ki Babu Paradaiba Jiribam Higher Secondary School Mamangdagi Hauduna IB Karong Fawa Rally Satkre Rally atu tam Hairo Singna Ozalai Jana Mahitamba Ochokloi Jiribam District ta Mapung Faba Diet Center ama Lehelu Diet for Jiribam a fundamental right education is key unlock Jiribam's potential with Diet Lengakna Jiribam District ke Mahimasing Tambada Tausadabagi Thong Janing di Haina Thaba Prekar kya Sisanabagalona Kolau kya Sulauki Rally Gamari Lenana Kanglei Park Students Association District Council Jiribam ki President ke Somorjana Thasagi Charada Jiribam ki Deputy Commissioner ki Khutangda Governor Chief Secretary Amadi Director ga Mari Lenaba Singda Memorandum Thaduna Jiribam da Dice Center Amatu Bada Thambiu Amadi Zaliba Station Asidagi Hangdokna Haiduna Lagli Hagdokna Bhaiduna Lagli Dimana Sibu Thawishtabagi Mongda Ngarang Director NCRT A Romena admission gi notice ama thorakwa du Jiribam de leriba Mairo Mangana akan mamong da condemn tawi Jiribam district ta Diet Center ama PG Phawba Jiribam de leriba Mairo Mangana akan makhongjang junction gani amadi makatana su sanchinana ba Jiribam de leriba Mairo Mangana sem sari haiki Jiribam da tubu matam da Diet Center ama thambiu amadi chaliba season asigi asidagi Diet Center asi mathau to honbiu haiduna haijaga basu ngasi bawa tasen sinadana laibagi thawong asi Jiribam da laiba Mairo Mangana akan mamong da condemn tawi loinana haiba demand asibu thawoi usitabagi mawong amagum ngarang Director NCRT A Roman Singna mangna emission gi notice ama thador ki badu busu Jiribam da laiba Mairo Mangana akan mamong da condemn tawi loinana haiba Jiribam da Diet Center ma P3 bawa Jiribam da laiba Mairo Mangana akan mamong da khongjan changjan labagi damakta sem sadana asisu leiri haiba wapam asi thamjari Ini thole sembasana zawbagi miyang makada Uttara Sanglen sana konong na sindina ngasi ingen gi kuni 20 ba sokol senimit asida Kanglaisa singi siang laba laipam amasu oriba Kangla sanathongda Kangla ithong phatpa amasung Kangla ukrong hongbagi thorom pangthokre Kangla itong papa madi Kangla ukrong hongbagi thoramasi ngasidagi sahicha kyagi mamang lai haktaktagi Manipur sana laiba Kangleipak asibu ingtapa nungai yaifaba oinaba tangai fadana pangtok taba yadaba laigi masil ama oina pangtok tuna lakpadi
Asigumba lai haktaktagi horaga ipa ipu singna pangthoktuna lakpa thorom asigi makha sacharakpa thorom ama oina ngasigi kangla ithong phatpa amasung kangla ukrong hongbagi thorom asi pangtokpani. Ngasigi kangla sanathong manungda pangtokpa laigi thorom aduda sana konungi famnaiba amaibi pena khongba amasung maruiba thongmi kya su saru yaki. Ngasigi kangla ithong phatpa amasung kangla ukrong hongbagi thorom aduda saru yakiba laifam lakpa sana konung Salam Birendrana ngasi lai haktaktagi pangthoktuna lakpa masilama oina kanglagi sanathongdagi loktak muyai fawba phawnai haina thajanariba kangla ithong phatpagi thoramasi kangla sanathong asida kom ama tokthokuna laigi thoramasi tawbani masina sanglaba kangla asida ibudo pakhangbana leibada asoengam pata hautina chingba kayabu kokthok samthoktuna ing tapa nungaya papa khunai ama harba adu ohenduna la ohennaba laigi thoramasi pangtokpani haiki. Sawmung relief camp ki lambi sangjapam phibam yamna soklakpadagi ngasi sapam kanglipana sawmung club amadi relief camp telariba miyam galunana sachok chasinda kudong chadraba lambi asi semjinkhre. Lambi asigi phibam ka hena soksilakpadagi relief camp telariba mahiroi singna school chatpa amadi maru oina nomagi afang thabak suba auto thoroga nomagi jara tanba nomagi khusumalna hingjaba oibana awaba kaya mayok ngariba phibam asida jangai fadana miyam gi chachok chachin tawriba lambi asi semjindaba yadabagdagi semjinmani haidi. Lambi semjinbagi thabak da saru yakiba sapam kanglipana ngasi semjiliba lambi asi ngamle haina semmanate miyamna lambi asida nong khajik tabada chachok chachinda aduki mati khudong chadaba kaya thengnabana tangai fadana semjinmani miyamgi khudong chanaba ekoi amato oina angamba thogdang lominaduna punna hotnari haukiba sahi ani asida lamlai asigi miyamgi awabada karisu yengludrabasu hayeng bhota sel yelaga kani khalibasi ekoi miyambu usitabani amadi haukiba sahi ani asida asia sida lakhidraba singdu hauzik makhatana ekoi lamlai asida laktragasu ekoi aduk yamna waroroi laktaba adum lakpidragasu kaide lamlai asigi mera paibi youth club amadi village development committee mayamnasu haukiba sahi ani hena yengnadraba makhoising asi masak khangbiu hainasu phongdoki. Haukiba sahi ani sidaida lamlai gi miyamse sigeju sijagrasunu sangeju sangjarasunu wageju wajarano na khuntumaga Mari kai sidaida nong matabo laktaba tara hayeng bot ki matam yorkan sen na leiraga kani gai na khaliga muktana leiriba misingsa masi leiriba club sing meira paibigi leiriba mayamna wakal mun khandabiyo haugiba adu yam waba chahi ni du daida lakidra bing dudi hojik lakidra su adu yamna khoi makhata na warung ngai ju leitre na khalle hai tare ne ko line aroi MP election do vote hadaba nongdi laki akhoi myam loi una hoi hai tare ko aduna sigumba phibam daida akhoi gi lamlai gi miyam jingse wakal tare tara thona akhoi khanbagi tangai phadaba matam do yore na imyam da apil tejone. Amarumda Sawmung relief camp ki convener W Birena matam sangna semraba labi asi ngasi political activist sapang kanglipalna nung pubirakuna sembiba sigidamakta relief camp ki maikidagi thagale ngasi sapam kanglipalna semjaliba lambi asi maruina mayum makai leitraba relief camp asta leiriba miyam Sawmung SDO office amadi Sawmung FCI gi yamna maruiba labi amasu oibani ngasi nung thaduna chatpa yanaba semjaliba lambi asigi mathakta mailenaba singna miyeng jangduna hena fajaba lambi ama ohenbiu hainasu phongdoki loinana relief camp asta leiriba miyoi kayanasu lambi asi sembibada harawa nungaiba wafam kyasu phongdoraki. Asigum laba lambi asida STO amadi DC haidi mari leinaba singna hairiba imaging singna challiba STO masamangna challiba lambi asigum laba lambi asi asumaina asugyamna thina sokna leiba asida haidi nakanda leiriba aikoigi block manungda leiriba ahang lamchingda ising thankatliba amadi khongbanda amotpa ising leisalliba outlet gi tholokpa ising singna si mapam sida pandana leiriba masidaida landana delipta leiriba mising sina challibani maramaduna asida leina tina kayama pokpo yabagi khudong thiningai oiba
ꯑꯁꯤꯒꯨꯝꯂꯕ ꯂꯝꯕꯤ ꯑꯁꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯖꯤꯟꯕꯤꯗꯨꯅ ꯑꯁꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯂꯨꯅ ꯅꯥꯟꯅ ꯑꯃꯗꯤ ꯅꯨꯡꯉꯥꯏꯅ ꯆꯠꯄ ꯌꯥꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ nupi angang thoba gari macha gai di illaga challe thoba ngamdabana isingina adubu ngasidi koi lamai AC gi mayang gi damukta mateng panggira gena thpira iba oja kangai pan lakti duna koi machigi kutiba ising tungni ba sigi phibam si yengbiraga machigi awaba se ubiraga mahang nung thabiram ba jigi damukta koi gi relief sida lejari ba mai gai khuding makta gi lanjenara ga lejari ba awaba mayong nar ga lejari ba koi image singi mai kai gi oja kangai pan bu hainangai lekina thagat pa phongtok chari aduga magi punsida mana chaluba lambi da magi chat tawruba thaba khuding makta isona thajam li ho oisanu haina chu akoi relief committee gi convener mo oina mayam gi mahut thilaga phongtok chari pawgi maktana tenba break tarozari honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngaktokke hairabadi jolip 100% natural syrup amadi capsule jolip 100% natural syrup and capsule Chahini fuhena babina haiba maming asina anala yengilamda thazaba quality leiba amadi cheksin na honabagi kudam oiduna lakli diagnostic tagi horaga multi speciality hospital amadi cancer care faubada babina na mangzil thaduna lakli hojika muk makhata na changsilaktuna mayamgi mafamda kudol tamjari babina institute of nursing manipur nursing council nasu recognize tawraba matam ga chunarba classroom advanced lab sing leijari babina multi speciality hospital amadi AOI babina specialty hospital da clinical training fangbiyo expert faculty nupa amasung nupi gi tokhai ba hostel sel yamna changdana babina hospital amadi khongbu oiriba institute sing da thabak tawbagi kudong jaba supizari hauzik admission haujare sukna tagi sit nipu khaktani ahan balakpada kudung saba pijagani babina institute of nursing nurturing care inspiring growth Sajiwa Zel Road Khabai Soi Imphal East Soccer company gi crown maker wheel chahi yankhai suraba soccer company gi crown maker wheel hauzik market ta phangbiragani mahaw yamna leiba pisu yam chawba crown maker wheel samani mayam su mahaw yengbi crown maker wheel matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba kapidon cup syrup thakpiu kapidon cup syrup Offer Canberra Industries Thamabun Mesnam Lekai opposite DM College the Labana July Taramathe de kunmanga fawa yam chawba offer mam pizari madudi school bag ani laibada bag ani half chagani amadi bag am laibada 20% off pizari miyamna su yana khangaraba Canberra to school college seminar workshop sports airbag traveling bag rank on chingba loina phangbigani loina school singi oiba apunba uniform su phangbigani amasung uniform akal khudingma ke apamba design da customize tawduna order tawba yagani Free plastic surgery consultation camp at Caesar Hospitals, Langos from 12 to 19 July 2025 in observation of National Plastic Surgery Day 15 July. Patients with congenital defect, burn and trauma injuries, post-burn defects, cancer reconstruction, etc. may avail the facilities. For details, please contact 9007 9007 94 or 9611 609611. Break madung na taram na moksari makataba pawda. Climate change come safe environment habitim da Arambai Jengol Thawal district na senduna ngase Thawal nongang khong du leiba eco park da first tree plantation gi thoram pangthokre Thawal district manung da leiba 80 unit 1 Thawal 80 unit 2 Yaripok 80 unit 3 Wangjing 80 unit 4 Khangabok 80 unit 5 Hairok 80 unit 53 Ukhongsang amadi 80 unit 56 Waithogi Dengoloi kyana saw yadana pangthoki ba taramada Khangabu ASIC MLA Okram Surjakumar tree plantation gi thoram masibu sponsored Tauriba Ningthem Sobam Thawal Municipal Council TMC Ward number 10 gi caretaker councillor Hizam Jamuna Devi amadi Ward number 1 gi caretaker councillor Okram Inau Tombina athoiba mitunen sing oina saru yaki Arambai Jengol Thawal district ki PRO Kisan Soibamna ka hena uwa
ꯀꯣꯛꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯅ ꯄꯤꯔꯛꯂꯤꯕ ꯆꯩꯊꯦꯡ ꯀꯌꯥ ꯑꯁꯤꯗꯒꯤ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯀꯟꯕ ꯉꯝꯅꯅꯕ ꯉꯁꯤꯒꯤ ꯎ ꯊꯥꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ngasi thariba pambising asibu hinganabagi thaudang pumba 18 na logani manipur da lariba lawmaker singna manipur da thoklapliba climate change asigi tung koina chatkadaba thaurang sing paikhatpiu haiki thoram aduga mai lenana mla or sujakumar na ngasi manipur da oriba ayi ngasagi phimasi aduki mate ohongba leire nong churagana ka hena suba nusa saraga su ka hena saba tawduna aikhoida climate change ki chaitheng asi chawna phangba hore punamak asi aikhoina umang kya leptana koktokpana chingba tawkiba aduna ohelakpani amuktang maru phangna koktok pikhraba chingmai ama amuk hana gi phibamda hanjanana bohnabada sahi liseng kya sangani habasi expert singna phongdokli maramasina lawmaker singna su hiramasida akhanana ahenman yeng changbagi matam oire singamasung tamda leriba punamak mipung kudingmaknasu kiningai oiraba climate change asida climate change asigi kananaba puna hona minasi haina appeal chauki amadi arambai jengolna asigumba singthaninga eba thoram singasi pakhat pibagi damak appeal bo phangkya phongdoki government gi elected representative mayam singsina law sema matamda law maker akoi mayam na manipur da lariba phibam manipur climatic change mayam singse seriously lohum thoi hariba once mama maru kokhraba chingmai se once maru kokhraba chingmai se khoi si regenerate tawna ba honarakoda 30000 years sangne na hai experts in hai bani ko si aina haijab na te khoi na sum hangu ba aduna khoi chap manana chingda laibiri ba chingnaw singsu tamda lariba mayam singsu chap manana khoi collective responsibility lawraga masi future generation gi hawolaliba khoi generations gi yengaga akoi masi upal wapal si kandaba sunya yade kumbi esida nong yubayum amata lehenda bahaiba campaign amagi makada kumbi esigi mla s prem chandra gi miyam makada kumbi esigi manung delaiba khara hena kudong chadaba imung kyada leptana jingha pirakpagi makatara ko oina ngasisu barayambi gram panchayat ki manung chanba chairel lengang tabidagi khongkham ibo bishaki imungda mla masai yauna jinga bandal ahum kusina kibagalena makatana ACSC gi awa ana kyada leptana mateng pangkigani amadi ACSC da mla na bor hek mai palakba chahi ahum farakpa asi fabada kumbi SC gi tongan mampham singdelari ba yung kupangam daba beneficiary samanga henbada mla na jinga pikre hari jinga kusina bajada barayambi gram panchayat ki administrative committee ki upar pradhan L Mani amadi member kya susarya ki hari Khangabok Sorok Wangmar Road to District Commando Complex Taba Lambi Khangabok SK MLA Okram Sujab Kumar na tangkak ani thongna semjin bahokre lambi matek asi matam koina semjin dabana nong churaga ising tungsinba nusa saraga uful hobodagi mahiro yauna miyam chathok chasinda chauna khudong chadaba mayokna rakhibani miyamna lambi asi senbinaba habada MLA na semjinbagi damak Khangabok Sorok Wangma Road to Women Development Committee na thakat perform dogli Kumbi SCG Wangu Gram Panchayat ki manung chanalariba ward number 8 ki Wangu Salungkhongdagi litan thong makhong fawgi lambi matek asi fatabana ichai varis taraga kumbi kaichel taba amadi kharomda Wangu parking kaichel taraga sugunu kaksing takigataba lambi asi fatabana Mahairoi Singh School Chapada Nanthuduna School Yaudana Halakpa Amadi School Van Kaya Chapada Kudong Chadaba Kaya Mayoknaduna Lerambadu Lamjing Maira Youth Club ka Wangu Gram Panchayat ki Administrative Committee ki Pradhan Amom ki Sorjit Amadi Ward Member ga Punna Kusan Maduna Samjan Kre Lamjing Maira Youth Club ki Assistant Secretary Risikanta Laishramna Hauzi Sem Level MBSCD Matam Kharagi Kudak ki Oina Miyamgi Chatok Chashinda Kudong Chadribadugi Yanaba Semani Makataba Tungkoina Sarkadaba Lambi Ama Oiraknaba Marilenaba Department ki Maikaidagi Miyeng Changnaba Appeal Tawragli Dr. B.R. Ambedkar National Kala Samman Parak Isingani Kunmanga Oljiri Bampangal Women Welfare Association ki General Secretary Razia Sultana da Lantokre Razia Sultana na Leibak asigi sotaraba miyam gi yefena ba honariba thabak tawram singbo sakhangbo oina Babu Jagjivan Ram Kala
Sanskriti and Sahitya Academy na sindana pangtokpa National Samarpan Divas Conference singani kun manga gi choromda mingtholasi Rajya Sultana da lanthokibani. New Delhi gi Din Dayal Upadhyay Nagar Rouse Avenue da leiba Rajendra Bhavan Trust ki conference hall da pangtokpa thorom amada mingtholasi lanthokibani. Thorom da World Peace Council USA gi International Secretary Dr. T.M. Kumar, BJJR ke SSA New Delhi gi President Dr. N.S. Khoba, Lok Janashakti Party ki President Gyanjan Gautam, Lok Sabha ki Hanagi Speaker Oiramba Mira Kumar na Thauram gi Atoiba Mitonglansing Oina Saruyaki Hairi. Leselakpada Maroy Bapau Amana Bizari. Manipur ki Chief Minister Oiramba Wahengmum Nipa Mazalai ki Dabagi, Tarahum Gerak Subaning Singh Kumon Pangtokre. Amadi, Jingning Kaiduna Infal Jiribam Lambi Pangaram Dabadu, Masi Ayutegi, Gari Satpa Hore. How's the public and the ISB episode of Manipuri Pangutang Salajare, being Tabi Mukana, Kurumjari.